ꯂꯤꯟꯊꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯃꯥꯂꯦꯝꯅ ꯍꯣꯏ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯃꯥꯂꯦꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ ꯑꯩꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯔꯤꯗꯨꯗꯤ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯏꯃꯥ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯊꯥꯖꯒ ꯃꯥꯂꯦꯝꯅ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯦ ꯊꯥꯖꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥꯂꯦꯝꯅ ꯀꯩꯅꯣ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯃꯃꯥꯅ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯕꯥꯅꯤ ꯂꯧꯅ ꯂꯩꯅꯕ ꯐꯠꯇꯦ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯐꯩ ꯍꯥꯏꯕ ꯃꯥꯂꯦꯝꯅ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯃꯥꯅ ꯅꯕꯥꯅꯤ ꯌꯦꯛ ꯊꯣꯛꯅꯩꯅꯦ ꯃꯥꯂꯦꯝꯅ ꯌꯦꯛ ꯊꯣꯛꯅꯔ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕ ꯃꯃꯥꯅ ꯏꯃꯥꯅ ꯍꯥꯏꯕꯗ ꯂꯧꯗꯕ ꯇꯧꯅꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅꯌꯥꯝ ꯍꯩꯔꯕꯅꯤ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯪꯕ ꯉꯝꯂꯕꯅꯤ ꯌꯦꯛ ꯃꯁꯦꯜ ꯂꯧꯅꯔꯕꯗꯤ ꯃꯋꯥ ꯃꯄꯨꯔꯤꯕ ꯄꯨꯟꯁꯤꯗꯕ ꯃꯆꯥ ꯃꯁꯨꯗ ꯑꯁꯣꯏꯕ ꯀꯌా ꯑꯃ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩ ꯑꯗꯨꯗ ꯑꯃꯇ ꯈꯪꯗꯦ ꯑꯩꯗꯤ ꯊꯥꯖ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤ ꯈꯛꯇꯅꯦ ꯃꯃꯥꯅ ꯏꯃꯥꯅ ꯅꯪꯕు ꯆꯥꯎꯅꯕ ꯌꯣꯛꯂꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯐꯪꯅꯕ꯭ꯔꯥ ꯅꯃꯥꯕꯨꯗꯤ ꯅꯨꯄꯤꯗꯨꯅ ꯍꯦꯜꯂꯦ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯐꯥꯎ ꯏꯃꯥꯗꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯃꯥꯂꯦꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯧꯔꯣꯏ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯃꯥꯁꯨ ꯃꯆꯥ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯑꯗꯨꯒ ꯐꯔꯦ ꯐꯔꯦ ꯏꯃꯥꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯉꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯂꯦꯝꯅ ꯈꯟꯖꯩ ꯊꯥꯖ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯦꯡ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯊꯧꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯀꯧꯔꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩ ꯏꯃꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯊꯥꯖꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥꯂꯦꯝ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯀꯥꯎꯔꯤ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ ꯃꯥꯂꯦꯝꯒꯤ ꯃꯃꯥꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯇꯥꯎ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ ꯇꯣꯝ ꯑꯃꯗꯤ ꯊꯣꯏꯕ ꯃꯥꯂꯦꯝꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯨꯅ ꯂꯥꯛꯈꯤ ꯇꯣꯝꯅ ꯏꯃꯥ ꯏꯇꯥꯎꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕ꯭ꯔꯣ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯅꯇꯥꯎꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯍꯧꯕꯅꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯇꯥꯎꯗꯣ ꯅꯣꯏꯅꯅꯦ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ ꯊꯣꯏꯕꯅ ꯏꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯇꯣꯝꯅ ꯏꯃꯥ ꯑꯗꯨꯗꯤ ꯏꯇꯥꯎꯕꯨ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯄꯥꯝꯂꯤꯕꯅꯣꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥꯎ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯏꯇꯥꯎ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯇꯣꯝꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯌꯨꯝ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯄꯨꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯋꯥ ꯂꯣꯜꯂꯤꯗꯨꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯃꯥꯜꯂꯨꯔꯕꯣ ꯏꯇꯥꯎ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯔꯛꯑꯣ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯍꯥꯏꯗꯣꯛꯑꯒ ꯐꯕꯅꯦ ꯃꯥꯂꯦꯝꯅ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯅ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯗ ꯇꯣꯝꯅ ꯇꯧꯕꯅꯦ ꯇꯣꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯕ ꯊꯣꯏꯕꯅ ꯑꯦꯛꯖꯥꯝꯄꯜꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯏꯇꯥꯎ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯤꯗꯨꯕꯣ ꯃꯥꯂꯦꯝꯅ ꯏꯇꯥꯎ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯊꯥꯖꯒꯤꯅꯤ ꯇꯣꯝꯅ ꯊꯥꯖ ꯍꯥꯏꯗꯤ ꯃꯥꯂꯦꯝꯅ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯒꯥꯔꯗꯦꯟ ꯆꯠꯈꯤꯗꯅ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯃꯤꯡꯁꯨ ꯂꯩꯐꯝꯁꯨ ꯈꯪꯍꯧꯈꯤꯗꯕ ꯅꯨꯄꯤꯗꯣ ꯊꯥꯖ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏ ꯃꯅꯥꯛꯇꯒꯤ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯃꯇꯥꯎ ꯊꯣꯏꯕ ꯑꯃꯗꯤ
ꯇꯣꯝꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯇꯣꯝ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯅ ꯏꯇꯥꯎ, ꯌꯦꯛ ꯂꯧꯅꯕꯁꯦ ꯌꯥꯝ ꯐꯠꯇꯦ, ꯑꯗꯨꯅ ꯑꯩꯗꯤ ꯈꯔ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯦꯛꯇ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯏ ꯍꯥꯏ, ꯑꯗꯨꯅ ꯏꯇꯥꯎꯁꯨ ꯕꯦꯔꯥ ꯀꯥꯍꯟꯅꯤꯡꯗꯦ꯫ ꯊꯣꯏꯕꯅ ꯏꯕꯣ, ꯅꯪꯅꯁꯨ ꯐꯥꯔꯁ ꯁꯦꯟꯇꯦꯟꯁꯇꯗꯤ ꯃꯩ ꯆꯠꯂꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗꯅ ꯖꯣꯀꯔ ꯇꯥꯔꯦ꯫ ꯇꯣꯝꯅ ꯐꯥꯒꯤ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯁꯦ, ꯌꯦꯛ ꯃꯁꯦꯟ ꯄꯠꯇꯠꯀꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤꯅꯦ꯫ ꯊꯣꯏꯕꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯇꯣꯝꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ, ꯍꯥꯏ ꯀꯥꯟꯅꯗꯦ, ꯋꯥꯈꯜ ꯂꯩꯈ꯭ꯔꯕ ꯏꯇꯥꯎꯅꯤ꯫ ꯇꯣꯝꯅ ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯧꯅꯤ꯫ ꯑꯗꯣ ꯏꯇꯥꯎ ꯃꯥꯂꯦꯝ, ꯊꯥꯖꯗꯤ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯣ? ꯃꯥꯂꯦꯝꯅ ꯐꯥꯎꯔꯛꯑꯝꯃꯦ, ꯑꯩꯈꯣꯏ ꯏꯃꯥ ꯆꯠꯂꯨꯕꯅꯦ, ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯇꯝꯂꯨꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯗꯒꯤ ꯊꯥꯖꯁꯨ ꯈꯪꯂꯦ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯕꯁꯦ꯫ ꯃꯣꯏ ꯃꯃꯥꯁꯨ ꯈꯪꯂꯕ ꯃꯥꯜꯂꯦ, ꯍꯥꯟꯅꯗꯒꯤ ꯃꯣꯏ ꯃꯃꯥꯅ ꯊꯥꯖꯕꯨ ꯊꯤꯅ ꯇꯧꯕꯤꯕꯅꯦ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯠꯄꯤꯔꯕ ꯃꯥꯜꯂꯦ꯫ ꯏꯇꯥꯎ, ꯑꯩ ꯊꯥꯖꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯇꯣꯝꯅ ꯑꯗꯣ ꯅꯪ ꯊꯥꯖꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯥꯂꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯩꯃꯟꯕꯗꯒꯤ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯧꯔꯛꯂꯤꯕ ꯏꯃꯥꯗ ꯏꯃꯥ ꯀꯧꯔꯔꯣꯏ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯇꯣꯝꯅ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯅ ꯑꯦ ꯃꯊꯤꯕꯣꯡꯁꯦ ꯀꯌꯥꯗ ꯂꯥꯎꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯇꯣꯝꯅ ꯅꯪꯅ ꯈꯪꯄꯣꯠꯇꯦ, ꯊꯕꯛ ꯂꯩ, ꯆꯥꯛ ꯇꯣꯛꯑꯒ ꯏꯇꯥꯎ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤ ꯐꯥꯕ ꯆꯠꯂꯨꯗꯣꯏꯅꯦ꯫ ꯃꯥꯂꯦꯝ ꯇꯣꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯦꯝꯗꯤ ꯇꯣꯝꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯊꯣꯏꯕꯅ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯦ ꯀꯣꯛ ꯂꯣꯏ ꯉꯥꯎꯔꯦꯗ꯫ ꯏꯇꯥꯎ ꯅꯪꯕꯨ ꯀꯩ ꯆꯥꯔꯛꯀꯦ? ꯅꯪꯕꯨ ꯇꯣꯝꯂꯣꯕ, ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣ? ꯇꯣꯝꯅ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯌꯦ, ꯑꯗꯨꯅꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯔꯨꯁꯦ ꯍꯥꯏꯔꯤꯗꯣ꯫ ꯃꯥꯂꯦꯝ ꯇꯣꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯥꯎꯔꯁꯦ꯫ ꯊꯣꯏꯕꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯆꯥ ꯃꯥꯡ ꯊꯥꯎ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ꯫ ꯏꯃꯥ, ꯆꯥꯛ ꯊꯤꯔꯣ ꯂꯥꯛꯑꯣ, ꯆꯥꯛ ꯂꯥꯝꯃꯦ꯫ ꯃꯃꯥꯅ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ? ꯑꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥ ꯊꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯇꯣꯝꯅ ꯏꯃꯥ, ꯀꯩ ꯍꯤꯟꯖꯥꯡꯅꯣ? ꯃꯃꯥꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ, ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯔꯦ꯫ ꯇꯣꯝꯅ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯅꯦ, ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯖꯤꯜꯂꯒꯦ꯫ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯏꯇꯥꯎ ꯇꯣꯝꯅ ꯃꯔꯣꯟ ꯑꯃ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯤꯔꯦ ꯊꯤꯔꯦ, ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝ, ꯇꯣꯝ ꯑꯃꯗꯤ ꯊꯣꯏꯕ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨ ꯎꯕꯗ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯇꯣꯝ, ꯅꯪꯕꯨ ꯑꯣꯛꯑꯕꯣ? ꯇꯣꯝꯅ ꯍꯣꯏ ꯏꯃꯥ ꯑꯣꯛꯑꯦ, ꯄꯨꯛꯀ ꯄꯤꯛ ꯊꯜꯂꯦ, ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯅꯤ, ꯆꯞ ꯆꯥꯔꯦ꯫ ꯃꯃꯥꯅ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯧꯔꯒꯦ, ꯄꯣꯊꯥꯖꯔꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝ, ꯇꯣꯝ, ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯅ ꯏꯇꯥꯎ ꯆꯥꯛꯁꯨ ꯇꯣꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯐꯝꯗ? ꯃꯥꯂꯦꯝꯅ ꯏꯇꯥꯎ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯝꯗꯧꯁꯤꯒꯦ? ꯏꯇꯥꯎ ꯇꯣꯝ, ꯅꯪꯒꯤ ꯀꯣꯛꯇꯨ ꯈꯔ ꯊꯥꯗꯔꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯇꯣꯝꯅ ꯏꯇꯥꯎ, ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯈꯔ ꯈꯟꯊꯕꯅ ꯐꯩ ꯈꯜꯂꯤ, ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯊꯥꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅꯗꯤ ꯊꯣꯛꯂꯛꯑꯣই, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯖꯤꯜꯂꯒ ꯐꯥꯕ ꯇꯥꯕꯅꯤ꯫ ꯊꯣꯏꯕꯅ ꯆꯨꯝꯃꯤꯅꯦ, ꯋꯥꯈꯜ ꯂꯩꯈ꯭ꯔꯕ ꯏꯇꯥꯎꯅꯤ, ꯈꯔ ꯑꯗꯨꯝ ꯇꯧꯔꯦ ꯇꯣꯝꯁꯦ ꯉꯁꯤꯗꯤ꯫ ꯃꯥꯂꯦꯝꯅ ꯏꯇꯥꯎ, ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯇꯣꯝꯅ ꯊꯣꯏꯕꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯇꯥꯎ ꯃꯥꯂꯦꯝꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯅ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯊꯦꯡꯅꯔꯨꯔꯤꯕꯅꯣ? ꯊꯣꯏꯕꯅ ꯇꯣꯝꯅ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤꯔꯥ ꯍꯥꯏꯕꯅꯦ, ꯏꯃꯥ ꯀꯣꯟꯅ ꯆꯠꯂꯁꯦꯅ ꯍꯥꯏꯔꯛꯑꯦ, ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫
ꯂꯤꯟꯊꯣꯏꯅ ꯃꯌꯣꯛ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯄꯣꯠ ꯆꯩꯒꯗꯣ ꯈꯔ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯆꯥꯏꯊꯒꯦ, ꯏꯁꯤꯡꯒꯗꯣ ꯈꯔ ꯁꯥꯍꯜꯂꯨ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯍꯣꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯗꯤ ꯎꯗꯦꯅ, ꯃꯗꯨꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ? ꯂꯤꯟꯊꯣꯏ ꯋꯥꯔꯤ ꯄꯨꯝꯕ ꯀꯣꯟꯅ ꯇꯞꯅ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯈꯤꯕꯅꯦ, ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯏꯊꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯣꯏ ꯍꯣꯏ꯫ ꯁꯅꯥꯖꯥꯎꯕ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯒ꯭ꯌꯥꯟꯒ ꯍꯦꯛ ꯇꯥꯏꯗ ꯌꯨꯝꯗ ꯂꯩꯕꯁꯤꯗꯤ꯫ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ? ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯗꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯝꯇ ꯍꯥꯏꯌꯨ꯫ ꯂꯤꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯕ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯃꯃꯥ? ꯂꯤꯟꯊꯣꯏꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯈꯟꯕꯗ ꯋꯥꯔꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯗꯣ ꯂꯥꯛꯑꯣ ꯑꯝꯇ ꯍꯥꯏꯔꯨꯆꯣ꯫ ꯂꯤꯟꯊꯣꯏꯅ ꯃꯆꯥ ꯃꯥꯂꯦꯝꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ꯫ ꯃꯥꯂꯦꯝ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯥꯂꯦꯝꯅ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯃꯃꯥꯅ ꯍꯩ ꯑꯉꯥꯎꯕꯁꯤꯗꯤ, ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤꯅꯦ꯫ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦꯁꯦ, ꯏꯆꯥꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨꯅꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯗꯣ ꯅꯪ ꯕꯕꯥ ꯂꯥꯛꯍꯧꯔꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤ, ꯅꯄꯥꯕꯨꯡꯅ ꯀꯧꯔꯨꯆꯣꯅ ꯂꯥꯛꯏꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ, ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯃꯥꯂꯦꯝ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯑꯩꯅ ꯍꯥꯏꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯅꯨ, ꯇꯣꯛꯑꯁꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯏꯄꯥꯗꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯅꯤꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯏꯆꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕ ꯆꯠꯄꯤꯔꯅꯨ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯕꯣ, ꯅꯠꯇ꯭ꯔꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯃꯥꯂꯦꯝꯅ ꯅꯠꯇꯦ ꯅꯠꯇꯦ ꯕꯕꯥ, ꯃꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ, ꯑꯩ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯄꯥꯕꯨ ꯍꯥꯏꯕ ꯆꯠꯄꯤꯔꯅꯨ ꯍꯥꯏꯔꯤꯕꯗꯤ? ꯃꯥꯂꯦꯝꯅ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯇꯥꯕꯤꯌꯨ, ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯍꯦꯛꯇ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯥꯎꯊꯣꯛꯀꯦ ꯈꯟꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯕ꯭ꯔꯥ? ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥ, ꯅꯆꯥꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯌꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯕꯕꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯇꯁꯦꯡꯅ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯥꯝꯂꯤꯕ ꯃꯤꯗꯨꯒꯤ ꯃꯐꯝꯗ ꯏꯕꯥꯅꯤꯁꯦ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯅ ꯊꯦꯠꯄꯁꯨ ꯅꯠꯇꯦ, ꯀꯔꯝꯅ ꯅꯆꯥꯅ ꯈꯪꯒꯗꯧꯕꯅꯣ? ꯅꯨꯡꯁꯤꯅꯔꯕ ꯊꯃꯣꯏ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯁꯤꯗ ꯑꯃꯨꯛ ꯌꯦꯛ ꯊꯣꯛꯅꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯕꯕꯥ, ꯊꯥꯖ ꯍꯣꯏꯒꯤ ꯏꯃꯨꯡ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯅꯆꯥ ꯈꯪꯖꯩ꯫ ꯃꯃꯥ ꯃꯄꯥ ꯐꯠꯇꯦ, ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯁꯨ ꯐꯔꯝꯃꯣꯏ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯐꯔꯒ ꯃꯆꯥ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯕꯕꯥ, ꯑꯩ ꯊꯥꯖꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯗꯕ ꯃꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯅꯨꯡꯁꯤꯅꯕ ꯃꯤꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯃꯤꯟꯅꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ꯫ ꯁꯅꯥꯖꯥꯎꯕꯅ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯗꯨꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯄꯨꯁꯤꯜꯂꯛꯑꯣ, ꯍꯥꯏꯕ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯅꯤꯅ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯇꯧꯔꯣ, ꯏꯃꯥꯁꯨ ꯌꯥꯔꯦ꯫ ꯃꯥꯂꯦꯝ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯉꯥꯟꯕꯤ, ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯇꯥꯏꯌꯦ ꯏꯇꯩ꯫ ꯃꯥꯂꯦꯝꯅ ꯅꯆꯦ ꯊꯥꯖꯗꯨ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯌꯨ, ꯄꯨꯡ 4ꯗ ꯏꯕꯥꯅꯤ ꯎꯅꯐꯝꯗꯨꯗ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯌꯨꯀꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯍꯣꯏ ꯏꯇꯩ, ꯍꯥꯏꯕꯨꯗꯤ ꯍꯥꯏꯒꯦ, ꯑꯗꯣ ꯕꯨꯕꯣꯛ ꯈꯣꯏꯅ ꯌꯥꯗ꯭ꯔꯤꯗꯨꯗꯤ, ꯑꯗꯨꯒ ꯏꯆꯦ ꯊꯥꯖꯒꯤ ꯃꯃꯥꯅꯁꯨ ꯏꯇꯩꯒ ꯄꯥꯎ ꯐꯥꯎꯅꯔꯒꯗꯤ ꯎꯅꯔꯕꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯃꯥꯂꯦꯝꯅ ꯍꯥꯠꯇꯣꯛꯇ꯭ꯔꯤꯉꯩꯗ ꯄꯨꯍꯧꯔꯗꯧꯅꯦ, ꯅꯣꯏ ꯕꯨꯕꯣꯛꯅꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯔꯦ, ꯕꯕꯥꯅꯁꯨ ꯏꯃꯥꯅꯁꯨ ꯂꯣꯏ ꯌꯥꯔꯦ, ꯑꯗꯣ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ, ꯑꯝꯇ ꯍꯥꯏꯌꯨꯆꯣ, ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯇꯝꯃꯨꯆꯣꯀꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯍꯣꯏ ꯏꯇꯩ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯃꯇꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯃꯆꯦ ꯊꯥꯖꯗ ꯇꯝꯂꯝꯈꯤ꯫ ꯊꯥꯖꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯣꯛꯄ ꯌꯥꯔꯛꯑꯣꯏ ꯈꯟꯕꯗ ꯋꯥꯗꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯃꯥꯗ ꯍꯥꯏꯖꯔꯤ,
ngasi noꯡꯃꯇꯪꯒꯤ ꯊꯣꯛꯂꯨꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅꯁꯨ ꯌꯥꯔꯦ ꯊꯥꯖ ꯃꯥꯂꯦꯝꯕꯨ ꯎꯖꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯃꯥꯂꯦꯝꯁꯨ ꯊꯥꯖꯕꯨ ꯎꯕ ꯐꯪꯂꯅꯤ ꯑꯃꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯂꯦꯝ ꯊꯥꯖꯕꯨ ꯂꯧꯕ ꯂꯥꯛꯂꯦ ꯊꯥꯖꯁꯨ ꯃꯥꯂꯦꯝꯕꯨ ꯉꯥꯏꯖꯔꯝꯃꯤ ꯃꯥꯂꯦꯝꯅ ꯊꯥꯖ ꯂꯩꯕꯗꯨ ꯎꯔꯦ ꯃꯥꯂꯦꯝꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯊꯥꯖꯅ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯃꯥꯂꯦꯝꯅ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯀꯣ ꯎꯗ ꯀꯨꯏꯕꯩꯔꯁꯨ ꯈꯪꯗꯦ ꯊꯥꯖꯅ ꯊꯤꯖꯤꯜꯂꯝꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤꯅꯦ ꯐꯖꯩ ꯑꯗꯣ ꯊꯥꯖ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯗꯗꯥ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯗꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯕꯅꯦ ꯀꯩꯅꯣ ꯊꯥꯖ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯗꯗꯥ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯕ ꯑꯣꯏꯔꯣ ꯑꯩꯁꯨ ꯗꯥꯕꯨ ꯀꯥꯎꯕ ꯇꯝꯂꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯊꯥꯖ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯉꯝꯅꯤ ꯑꯗꯨꯗꯤ ꯊꯥꯖ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯑꯩ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ꯃꯥꯂꯦꯝ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯑꯗꯨꯒ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯥꯂꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯊꯃꯣꯏꯗꯗꯤ ꯀꯞꯆꯩ ꯃꯥꯂꯦꯝꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯃꯥꯡꯗ ꯂꯥꯛꯄ ꯀꯥꯔ ꯑꯃꯅ ꯊꯣꯝꯖꯤꯜꯂꯝꯈꯤ ꯃꯥꯂꯦꯝ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯣꯟꯊꯈꯤꯕꯗꯨ ꯊꯥꯖꯅ ꯎꯔꯦ ꯀꯥꯔ ꯑꯗꯨꯗꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ ꯃꯥꯂꯦꯝꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯈꯤ ꯗꯗꯥ ꯗꯗꯥ ꯃꯥꯂꯦꯝ ꯏꯅ ꯆꯣꯠꯂꯕ ꯃꯈꯨꯠꯇꯨꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯅꯤꯌꯦ ꯊꯥꯖꯅ ꯌꯥꯔꯣꯏꯌꯦ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯗꯗꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯥꯂꯦꯝꯅ ꯊꯥꯖ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯥꯎꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯥꯎꯔꯔꯣꯏꯌꯦ ꯊꯥꯖꯅ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏꯌꯦ ꯗꯗꯥ ꯑꯩꯁꯨ ꯗꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯂꯣꯏꯌꯦ ꯃꯥꯂꯦꯝꯅ ꯅꯪꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯃꯃꯤꯅꯤ ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯊꯥꯖ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ ꯊꯥꯖꯅ ꯗꯗꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯃꯥꯂꯦꯝꯅ ꯊꯥꯖ ꯉꯁꯤꯗꯤ ꯅꯪꯅ ꯅꯣꯛꯄꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯅꯣꯛꯂꯛꯑꯣ ꯊꯥꯖꯅ ꯗꯗꯥꯁꯦ ꯑꯩꯁꯨ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ ꯗꯗꯥ ꯃꯥꯅꯦ ꯑꯩꯗꯤ ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯃꯃꯤꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯃꯃꯤ ꯍꯥꯏꯔꯤꯕ ꯁꯃꯥꯅꯟꯗ ꯂꯧꯔꯦꯡꯕꯝꯅ ꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ